Houkhiba tang ahumda Imphal Ukhrul lambi gi Sawombung da Tangkhul gi meeoi phuramba amadi Houkhiba tang nipandana Bishnupur da Rongmei ki nupi ani shakkhangdaba singna phurakpagi thoung adu akanba maongda condemn touwi haina Forum for Restoration of Peace ki Convenor Ashang Kasar na phongdorakli Iramasagi matang ngasi Manipur Press Club ta pangthokpa pawimpham amada wafam asi phongdoladuna Ashang Kasar hai Hauji lamdam asida irang kana tholinge cherak asida tampaki mafam singda masakhangdaba meeoi kharana Kanglubani Nungaidana Sinba Manbagi maongda Naga Phurup meeoi singda tatana fuba chaibagi thoung chatharakpa si laibak tibani Thoung sing asina maram hoiraga Nungshi chanana Leiminanaba Phurup singi marakcha akaiba lakpa yai maram aduna siguma thabak asi makha tana chathabiganu amarom dangarang maktada tengnopal tameglong chatpa taxi driver da demand tobagi paisa pidi haiduna moidang pokta fuba chaiba tawkhiba dusu laibak tibani lamdam asigi luraba tanfamda sumna Phurup amaga yengthinaraga leiba asina tungda afaba khak purakloi thokriba thudok adugi matangda su lengangna thuba matamda miyeng changbiduna achuma wail purakna bakhona biyo amadi thudok asida generable sing phaduna cherak biyo thokriba thudok aduna maram moiraga Imphal manungda leiriba Naga Phurup ki meeoi singda safaraktabagi phibam amada lagle matung tarakpada desigumba thudok asi thoktanaba Manipur ki leiriba siyosa singna hona biyo Mamangdagi Leirakaba Phurup ki Nungshi Chanaba adu Manghandana Ingna Chikna Leiminanaba lamdamasi Phurup singna Hotnaminnasi haina su Ashang Kasar makha tana appeal tawki Houkhiba tang ahumda Imphal to Ukhrul rota pagi shakkhangdaba singkhrana pagi tangkhul gi china ahumbu yamna maongda daba thina phubiramegi maram asina hujik aikhoi gi maraksida yamna nungaina daba maong amada ina khonna dana tawna mayamse aikhoi uba taba kanda aikhoi Forum for Restoration of Peace na nungaidaba ahanbada phondoi loinana maduki accident gi tamakta aikhoi Forum for Restoration of Peace na strongly condemn touwi amuka nahan tang nipanda aikhoi gi Bishnupur da Rongmei nupi ani aikhoi gi marai paibi shingna Houkhiba madugi viral mayamsu ngarang aikhoi uba phange aikhoi ngasi appeal tawningbadi sumaina masigi thokliba asigumba macha accident asigumba thodok mina pamdaba mina taningdaba asigumba thodok mayam sina maram oiraga aikhoi Manipur da peaceful coexistence oina leiminariba punamak seda akaiba ma yamna akaiba moong mata lakadaba yi moongda aikhoina uba phange madu tobignu haibase ngasi aikhoina appeal tawjari